ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯪ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ XCM Muhammad Alimuddinbu ꯀꯧꯐꯝ ꯊꯣꯛꯇꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ MU ꯑꯣꯏꯗ꯭ꯔꯤꯉꯩ JN University PG ꯂꯤꯡꯈꯠꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯍꯨꯠ ꯐꯪꯂꯕ ꯇꯨꯡꯒꯤ ꯑꯍꯥꯟꯕ CM ꯑꯣꯏꯔꯝꯕ MD Muhammad Alimuddin ꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯚꯦꯝꯕꯔ 19ꯗ MU Day ꯍꯥꯏꯅ ꯄꯥꯡꯒꯟ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯔꯝ PPF ꯅ ꯃꯔꯨ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ 1972ꯒꯤ ꯃꯥꯔꯆ 23 ꯗꯒꯤ 1973ꯒꯤ ꯃꯥꯔꯆ 28 ꯐꯥꯎꯗꯪ CM ꯑꯣꯏꯔꯝꯕꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯈꯔꯗꯪ ꯄꯜꯂꯕꯗ MU ꯔꯤꯝꯁ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯜ ꯑꯃꯗꯤ ꯁꯍꯤꯗ ꯃꯤꯅꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯊꯣꯛꯄ ꯀꯌꯥ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯂꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤꯗꯁꯨ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯁꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯖꯥꯠ ꯕꯤꯖꯥꯠ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧꯔꯝꯕ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯀꯨꯞꯅ ꯅꯩꯅꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯥꯡꯂꯕ ꯃꯤꯁꯛ ꯑꯃꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯃꯗꯤ MUꯒꯤ ꯄꯨꯋꯥꯔꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯅꯕ ꯄꯥꯟꯗꯝꯗ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯕꯨ ꯃꯃꯥꯡ ꯆꯍꯤꯗ MUꯒꯤ VC-AP ꯄꯥꯟꯗꯦꯅ ꯄꯔꯃꯤꯁꯟ ꯄꯤꯕꯤꯔꯛꯈꯤꯗꯕ ꯍꯥꯏꯕꯁꯤ VC ꯑꯣꯏꯔꯒ MUꯒꯤ ꯍꯤꯁꯇꯣꯔꯤ ꯈꯪꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯇꯝꯅꯅ ꯃꯤꯇꯩ ꯄꯥꯉꯜꯁꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ MU ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ MUSU ꯅ ꯃꯔꯨ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ PPF-ꯒꯁꯨ ꯇꯥꯟꯅꯕꯤꯗꯨꯅ MU Day-ꯒꯤ ꯊꯧꯔꯝꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯍꯣꯠꯅꯕꯤꯕ ꯆꯨꯝꯒꯅꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤꯃꯨꯗꯤꯟ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯊꯕꯛꯁꯤꯡ ꯉꯁꯤꯒꯤ ꯃꯤꯔꯣꯟ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟ ꯀꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯗꯕ CSO ꯑꯃꯗꯤ ꯋꯦꯟ ꯋꯦꯁꯔꯁꯤꯡꯅ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯇꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯨꯍꯝꯃꯗ ꯑꯂꯤꯃꯨꯗꯤꯟꯅ CM ꯑꯣꯏꯔꯤꯉꯩ PM ꯎꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯃꯇꯝꯗꯨꯒꯤ PM ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯁꯥꯏꯗꯦꯟꯒꯤ ꯂꯩꯀꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗ ꯑꯂꯤꯃꯨꯗꯤꯟꯅ ꯃꯦꯗꯥꯝꯒꯤ ꯂꯩꯀꯣꯜꯗ ꯆꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤꯒꯨꯝꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗꯗꯤ ꯊꯛꯄ ꯐꯪꯗ꯭ꯔꯤ ꯍꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯋꯥꯔꯦꯡꯖꯔꯤꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯍꯥꯞꯍꯟꯗꯨꯅ ꯃꯨꯍꯝꯃꯗ ꯑꯂꯤꯃꯨꯗꯤꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯈꯪꯍꯟꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ M. ꯁꯍꯤꯗꯨꯔ ꯔꯍꯃꯥꯟ, ꯁꯍꯤꯗꯨꯔ ꯃꯥꯏꯕꯝ, ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ꯫ ꯏꯁꯂꯥꯃꯤꯛ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯏꯁꯂꯥꯃꯤꯛ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯥꯔ ꯌꯥꯝꯅ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ